film singing film singer sigi authority punama show Manipur State Film Development Society na oi khabare handak pangthok riba Manipur Sangai Festival ising ni kun gamanga adu film okay film forum Manipur ngasi ahan bada media fencing adu balai pang me punama kai kunaba mol producer ngasigi film forum na ko jariba press conference ta saru ya jariba shi ko vice chairman 1 D Surjit adu secretary general K Ronel Chandramaite adu Information and Publicity Secretary Samal Rakesh Naurem and Joint Secretary Priya Film Forum Muchinjaraga Nolopa Kakon Bucher. Nasi Maruina Koi Media Friends in Gakwe Unajaraga Press Conference Sama Press Midmata Ujari Simarilla Madam Si Handak Pangtokiba Sangai Film Festival Lising Nikun Kamanga Haiba Festival Asida Film Forum Manipur se koi involved to kiba leite sim kiba yaw kiba leite adu support su to jakide haiba sigi clarification nama bizen na bagidong ta tawjaba press conference ni mapoina hokiba November gi aruiba sayolda Manipur lenga na pangthokiba Manipur Sangai Festival lisini kun ga manga gi manung chana pangthokiba koi gi Sangai Film Festival lisini kun ga manga si Film Forum Manipur na sin kiba leite adu haiba Film Festival sida Film Forum Manipur na koi support to gi su leite Film Forum Manipur na IDP singi hujujik thengnariba awaba adu ma koi gi thamoi sokadoba thabak kaigumba hidama mata da kuna tawjukiba su leizade Pangthok Kriba Sangai Film Festival Isini Kungamanga to Department of Art and Culture gi Makha Leba Manipur State Film Development Society na Mapungwena Thodang Lorga Sinkiba Festival Haiba MSFDS na Masagi Auditorium da MSFDS ki archives na leijaba koi film sing ado putho oga madu utuna kapkhiban festival manunda kapkhiba film sing adu producer masana MSFDS ki archives ta donate to khaba film sing asigi authority punama show Manipur State Film Development Society na oi khabare handak pangthok riba Manipur Sangai Festival ising ni kun gamanga adu film forum Manipur na sin khiba leite festival asta support su tawjakide aduga hokiba sahi sing dadi pangthok khiba Manipur Sangai Festival da film forum Manipur amadi masina subminariba associate gil sing sina support tawrakanda festival asigi manung chana tongan ba entertainment program kayama pangthoki adubu handaki festival asidadi laibaki hujik oiriba akoigi awaba taiba phibam aduga leipak miyam duwe changchil leiba iho aduga IDP singi awaba se saru yajabu oina koi kaigumba entertainment program amata pangthok sakide maramasina film forum Manipur go kanagumba leipaki tho ubiriba nuksijaraba sinnausing lubsingna miyamda lana uhanbidanaba haijari film forum Manipur gi film industry su saukanaba konaba aduga art and culture su yokanaba konariba sida leipa miyamna amade lubsingna su cooperation pibiu maten pangbiu support to biu haisna film forum Manipur gi makidegi amuka na leipa miyamda appeal tujai thank you